ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯈꯔꯗꯁꯨ ꯑꯗꯨꯝ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯄꯣꯠꯁꯦ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗꯁꯨ ꯑꯗꯨꯝ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯁꯨ ꯑꯗꯨꯝ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗ ꯊꯦꯡꯅꯖꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕ ꯆꯍꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯖꯨꯂꯥꯏ ꯑꯥꯒꯁꯇ ꯊꯣꯛꯈꯤꯕ 1999ꯒꯤ ꯖꯨꯂꯥꯏ ꯑꯥꯒꯁꯇ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯣꯠꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯔꯦꯀꯣꯔꯗꯇꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯑꯗꯨꯒꯤ ꯇꯥꯕ ꯑꯗꯨꯅ ꯃꯐꯝ ꯑꯃ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯁꯤꯡꯒꯤꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯔꯦꯀꯣꯔꯗꯇ ꯐꯪꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯖꯨꯟ 1929 ꯀꯣ ꯖꯨꯟꯒꯤ 1929 ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ 1952 ꯑꯗꯒꯤ ꯑꯣꯛꯇꯣꯕꯔ 1953 ꯑꯗꯒꯤ ꯖꯨꯂꯥꯏ ꯑꯥꯒꯁ 1999 ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯒꯁ 2002 ꯑꯗꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ 2024-25ꯗ ꯊꯣꯛꯂꯛꯏꯕ ꯏꯁꯤꯡ ꯏꯆꯥꯎ ꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯀꯥꯏꯔꯛꯄꯅ ꯑꯗꯨꯝ ꯄꯥꯊꯣꯔꯛꯄꯅ ꯑꯗꯨꯝ ꯊꯣꯛꯄ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯗ ꯊꯝꯅꯤꯡꯉꯤꯁꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯝꯒꯨꯝꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯗꯥꯝꯁꯤꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯌꯥꯝ ꯇꯧꯗꯣꯏꯅꯦꯕ ꯑꯃꯔꯣꯝꯗꯗꯤ ꯑꯗꯒꯤ ꯇꯥꯔꯛꯏꯕ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯔꯤꯖꯥꯔꯚꯔ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡꯁꯤ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯕ ꯌꯥꯕ ꯄꯣꯠ ꯑꯇꯣꯞꯄ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛ ꯃꯌꯥꯝꯗꯁꯨ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯊꯝꯅꯔꯒꯁꯨ ꯃꯗꯨꯃꯛꯅ ꯂꯣꯏꯅ ꯀꯟꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯠꯇꯦ ꯈꯔ ꯉꯥꯛꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯈꯤꯇꯪ ꯂꯣꯡ ꯇꯥꯔꯝ ꯄ꯭ꯂꯥꯟꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯊꯪ ꯄꯥꯏꯔꯁꯨ ꯆꯠꯈ꯭ꯔꯦ ꯂꯥꯛꯀꯗꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯕ ꯌꯥꯕꯁꯤ ꯗꯥꯝꯁꯤꯅꯗꯤ ꯃꯌꯥꯝꯗꯤ ꯁꯣꯛꯑꯦꯕ ꯗꯥꯝꯁꯤꯅ ꯂꯩꯕꯥꯛ ꯈꯔꯗꯤ ꯑꯦꯔꯤꯌꯥ ꯈꯔꯗꯤ ꯀꯣꯟꯗꯣꯏꯅꯤꯅ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯗꯥꯝꯁꯦ ꯀꯗꯥꯏꯗ ꯍꯦꯟꯒꯠꯄ ꯌꯥꯒꯗꯒꯦ ꯗꯥꯝꯁꯦ ꯁꯦꯝꯕ ꯌꯥꯒꯗꯒꯦ ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯅꯩꯅꯕ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯁꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯉꯥꯛꯊꯣꯛꯄ ꯌꯥꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯁꯦ ꯁꯨꯝ ꯆꯍꯤꯁꯤ ꯂꯤꯁꯥꯡꯁꯤꯠꯅ ꯆꯍꯤ ꯈꯔ ꯅꯠꯇꯦꯕ ꯑꯗꯨꯝ ꯁꯥꯡꯅ ꯑꯩ ꯉꯁꯥꯏ ꯊꯝꯖꯈꯤꯕꯗꯣ ꯖꯨꯟ 1929ꯗꯒꯤ ꯍꯧꯔꯛꯄꯗꯨꯅ ꯔꯦꯀꯣꯔꯗꯇ ꯁꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗ 1989ꯒꯤ ꯀꯩꯅꯣꯁꯦ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯡꯕꯗ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜ ꯂꯩꯕꯁꯤꯡꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯔꯤꯂꯤꯐ ꯀꯦꯝ ꯂꯧꯗꯅ ꯑꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯆꯤꯛꯇꯅ ꯅꯥꯗꯅ ꯃꯦꯂꯦꯔꯤꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯃꯌꯥꯝ ꯊꯣꯛꯈꯤꯕꯀꯣ 1999ꯗ ꯑꯗꯣ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯊꯣꯛꯂꯛꯄ ꯄꯣꯠꯄꯨꯗꯤ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯗꯥꯝ ꯃꯁꯤꯡ ꯗꯔꯀꯥꯔ ꯈꯔ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦꯕ ꯗꯥꯝ ꯁꯥꯒꯠꯄ ꯃꯊꯧ ꯇꯥꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯁꯤꯡ ꯇꯥꯔꯛꯏꯕ ꯏꯁꯤꯡꯗꯨ ꯔꯤꯖꯥꯔꯚ ꯇꯧꯔ ꯊꯝꯕ ꯃꯗꯨꯅ ꯑꯃꯨꯛ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯛꯄ ꯌꯥꯕ ꯃꯌꯥꯝꯗ ꯏꯁꯤꯡ ꯌꯦꯟꯕ ꯌꯥꯕ ꯄ꯭ꯔꯖꯥꯗ ꯏꯁꯤꯡ ꯐꯪꯍꯟꯅꯤꯡꯉꯥꯏꯀꯣ ꯁꯤꯅ ꯂꯣꯡ ꯇꯔꯝ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯍꯦꯛꯇ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯋꯥꯔꯤꯅꯦ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯃꯨꯛ ꯂꯥꯛꯑꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯂꯩꯉꯥꯛ ꯄꯥꯏꯔꯛꯀꯗꯕꯁꯤꯡꯅꯁꯨ ꯃꯁꯤ ꯂꯣꯡ ꯇꯔꯝ ꯄ꯭ꯂꯥꯟ ꯄꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯟꯊꯣꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯒꯦ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯗꯥꯝ ꯁꯥꯒꯠꯄꯤꯕ ꯑꯗꯒꯤ ꯑꯩꯈꯣই ꯔꯤꯖꯥꯔꯚꯔ ꯀꯥꯏꯗ ꯊꯝꯃꯒ ꯏꯁꯤꯡ ꯂꯥꯛꯏꯕ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯀꯥꯏꯁꯦ ꯈꯟꯅꯕ ꯇꯉꯥꯏ ꯐꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯦ ꯑꯗꯣ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯑꯋꯥꯕꯁꯦ ꯁꯨꯝ ꯑꯇꯩ ꯂꯝꯗꯁꯨ ꯄꯤꯔꯒꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠ ꯂꯩꯇꯥꯔꯒꯗꯤ ꯆꯥꯎꯈꯠ ꯂꯝꯕꯤꯁꯦ ꯁꯨꯝ ꯍꯟꯊꯔꯛꯀꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯕꯁꯤꯡꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯂꯧꯒꯗꯕ ꯔꯣꯜꯁꯦ ꯃꯣꯏ ꯃꯈꯥꯗꯅꯦꯕ ꯂꯣꯏꯅ ꯄꯣꯂꯤꯁꯤ ꯃꯊꯪ ꯌꯥꯗꯅ ꯈꯣꯠꯇꯅ ꯕꯖꯦꯠ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯈꯪ-ꯑꯍꯩꯁꯤꯡꯅꯁꯨ ꯃꯈꯟ ꯃꯌꯥꯝ ꯊꯝꯃꯤꯗꯅꯀꯣ ꯑꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯁꯦꯝꯕ ꯈꯛꯇꯅ ꯃꯇꯝꯒꯤ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯗꯥꯝ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯈꯤꯇꯪ ꯏꯁꯤꯡ ꯏꯆꯥꯎꯗꯒꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪꯗꯁꯨ ꯆꯥꯡ ꯍꯟꯊꯍꯟꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯌꯦꯕ ꯑꯗꯩ ꯔꯤꯖꯥꯔꯚꯔ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏ 1999 ꯊꯣꯛꯈꯤꯕꯗꯨꯅ ꯆꯥꯎꯔꯦ ꯑꯗꯨꯅ ꯍꯦꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯊꯦꯡꯅꯔꯕ ꯄꯣꯠ ꯑꯃ ꯂꯥꯛꯇꯣꯔꯤꯕ ꯍꯧꯖꯤꯛ 2024-25 ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯈꯜꯂꯣ ꯑꯩꯈꯣꯏ 1999ꯗ ꯊꯦꯡꯅꯈꯤꯕꯗꯣ ꯆꯥꯎꯔꯦꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗꯨ 1989 ꯊꯦꯡꯅꯈꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯎꯔꯦꯅ ꯑꯗꯨ ꯂꯩꯔꯕꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ
dharkar oiba potu aigangna warini khoi dam masing ngatpibra hena adai khoi gi training wall sembibra hena warini ko adagi sing lai sing store ro thamaga hayeng ko na maduna mu praja de sing yen magi utilize oina khoi water supply lakon baina sembi ba yabra sumase paikat halaning ba haitare ko namasi tawdragadi kai de sum awaba hap le ani aduna Manipur leingak oiragasu su role ham chawe ba sumase kan long term plan to haning hena sum video semja bane mya sum awaba wa hape ko wali ni uji sing sak sani ngai tapi problem thong ani dukan thong lo lam duni business to bol fail wer am duni mai sum khoi sum kayam kuina leini aduna ma am zu koi leingak oiragasu role am chawe ani jing saw jam khan thengna la ni masi kamai to sop to wadagi haibaje pura ngamdra su khardi control tomna ba reserve darkar lai adagi koina dam singa bazu darkar am oigani ba dam khan singalak pas nata di si da dam sai ko ding thok lai di koi Manipur se pura sing de lup pai phiam mu ko aduni ma'am da thamning se koi gi Lakadaba leingak sing se ko krai strong ba leingak am ji darkar oi ba heningi maram di koina yalak pa plan ma'am du lebak ma'am gi phab do oiragasu long term plan da tawba pot to ba hening ba hap tare